ꯃꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯣꯜ ꯋꯥꯔ ꯍꯥꯏꯕ ꯃꯇꯥꯡꯗ ꯀꯣꯜ ꯋꯥꯔ ꯍꯥꯏꯕꯁꯦ USA amadi USSR anigi marakta lainagiba tension amadi conflict adubun Cold War haribas ningchingbiya Second World War da USA America Britain USSR pullaga Second World War se songna kibane adubu Second World War gi matungda USA amadi USSR se super power oina thoklaki matam asidagini country ani asina kala yengthina ba nungchina da ba horkibaje Maramdi, country ani ase, Prithibi ki super power paiba, pangki. Amana amabu makoi ki makha da thamba pangki. Maram aduna ne makoi country ani asina, kala yeng thina ba nungsina da ba horki base. Cold War wa pagi maram se yamna le. Adubu matang asida panjara roigi. Maramdi video si yamna sangki batare. Maroina ideological divide. Habadi makoiki ideology da khenarakpa USSR na communism se sandokpa pa aduga USA na capitalism se sandokpa pa maramasimak na USSR na communism ki influence tonga tongan ba country sing da sandokam spread out of maduga thinabagi damakta USA na Marshall Plan ko program ma kaktang hawduam Marshall Plan thaibadi lairaba laibak singda sel ki mateng piba haibani mokhoi khal USSR na communism ki influence spread out tawrisa lairaba laibak singda na hena irai laina tawbuna maramaduna madudagi thinabagi damakta USA na asigumba plan ase hawdopani hai madugi response oina USSR na chu molotov plan aina amukhtang hawdora Molotov plant haibasi chaman economic aid piba haibani makoi ani se asum tawdana conflict se chaina makoi ani ki marakta tension se hene sum pangkhalam country ani se kaya gi matik ina gi haiba matamda alliance mathang semaki aikoi na khangnariba tanariba ngasi NATO 1949 da USA na semki masita sunati 1954 da situ kauba haibadi Southeast Asian Treaty Organization kauba alliance asiso USA na semkiba aduga USA na makhata ba alliance oina Central Treaty Organization harisi 1955 da semkiba masiki response oina USSR na su Warsaw Pact haidana alliance semaki makoi anigi marakta yamna high tension lainarabasu nuclear war amadi thokide makoina khangi karigumba nuclear war thokpa taragadi country ani ase amana amabu laksha bai base oi thoktabani maramdi animak super power country ngata kulai maram chana animak nuclear weapon maram chana le maram aduna country ani se lanti na ba taragadi animak mangminaraga tokani haibase country animak na khangi maram adumak na Third World War nuclear war ma thokidab adubu aikoina khangba yabade Cold War gi manungda Third World War haibadi achauba nuclear war ma thoklakadawri haibagi yamna chingnaba leikiba haibadi Prithibi gi mipum khudim angna tongan ba country sing Prithibi sinba thungna yamna ki nakiba mipai nakiba kaplak thak nik nakiba maram kaya marum le adugi khaidigi chawba maram ani kaktang pallabada Korean crisis amadi Cuban missile crisis Korean crisis haibaja mayam karino haibado amutang khangminas nixing bayai Second World War gi mamanga Korea se Japan gi control da lera adubu Second World War gi matunga Korea gi north thang side USSR da surrender toki aduga Korea ki south thangba nakan se masina USA da surrender toki mata wasumna Korea se saruk ani thongna khaido adubu di 1950 da North Korea na South Korea da landa salaki matamadu da USA na North Korea na South Korea da landa salakko cha
USSR na insan do na tawani haina chingdaram maram asimakna USA na US ki troops Japan da thajalaki matam maduda China ki President Mao Zedong na USA da US troops Japan da thajalakpa yaroi haina warning tawraki matam dugi US President Truman na Mao Zedong ki wafumado matam khara yaram adubu matam khara lairaba matungda US President Truman na Third World War achoba nuclear war ama thoglakani haibagi chingnabaga loinana Mao Zedong ki wafumado accept tawki mataw asumna Third World War thoglakadabadagi kanki aduga khwaidagi chawba maram prithibhi pumbana kinakhiba Third World War ama soidana thoklaklani haina khannakiba maramse incident se atai karisu nate Cuban Missile Crisis harijene ningchingba yai North America ki nakanda leiba Cuba hariba island macha US na support tawraga Batista kauba party amana govern tawhalam adubo 1959 da USSR ki army ki matina Batista government adubo strike amadi matamdugi USSR ki leader Nikita Khrushchev na khanki Cuba hari mafam asida makoi ki base oibada khwaidagi khudong chaba mafam oigani haina maram asimakna USSR ki weapons sing Cuba da pusanduna paisilaki thamjilaki makoi ki nuclear weapons thampham oirakhi adubu US ki spy plane na madubu detect tawba ngamki maram adumakna US na USSR da makoi ki nuclear weapons thambibasingdo thuna lauthokadabani haina warning tawrakhi adubu Nikita Khrushchev na lauthokpagi mahutta nuclear weapons hena pusilaki aduga yamna fajaba Nikita Khrushchev ki wafam amana USA da thamlakiba magi fajaba wafam amana karigumba nakoina Cuba da thamliba blockade asi handokpa taraba adu bataragati aikhoi ki Cuba da leiba nuclear weapons khudima loina Ireland puthoki gadaba ngaktani hairaki matamadda matamdugi US President Truman na accept tawki matawasumna Third World War achoba nuclear war ama thokadabadagi kanba ngamki adubu tension di adumak matam sangna leirami laibak thibadi kaina thangda USSR marai chai thaki USSR na marai chai thaki bagi maramse Michael Gorbachev ki maram nani 1991 da Michael Gorbachev na politically socially economically pungnamakta ahongba puraki maram asimakna USSR na marai chai thakibada achuba maram oiribani mataw asumna 1991 da USSR marai chai thaki karigumba video sibu nungai bi patargadi like share subscribe tawba kaubiragunu kachigidi matang asida perfect tawraga mayamdagi kainna bagi athak nizari thank you